ꯑꯩꯁꯦ ꯁꯦꯟ ꯁꯨꯝꯇ ꯄꯥꯏꯗ ꯇꯧꯔꯤꯁꯦ ꯁꯦꯟ ꯄꯥꯏꯗꯕꯗꯤ ꯌꯥꯗꯦ ꯁꯣꯝꯗ ꯊꯕꯛ ꯑꯃꯈꯛꯇꯪ ꯌꯥꯎꯖꯔꯝꯕꯗꯨꯁꯨ ꯑꯩꯅ ꯃꯤꯋꯥꯁꯦ ꯉꯥꯡꯃꯟꯗꯅ ꯆꯟꯅꯗꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦꯕ ꯃꯤꯋꯥꯁꯦ ꯉꯥꯡꯉꯔꯣꯏꯒꯦ ꯇꯧꯕꯅꯤ ꯍꯦꯛꯇ ꯉꯝꯗꯕ ꯍꯦꯛꯇ ꯉꯥꯡꯅꯤꯡꯉꯛꯄ ꯃꯤꯒꯤ ꯁꯨꯇ꯭ꯔ ꯀꯨꯇ꯭ꯔ ꯃꯌꯥꯝꯁꯦ ꯎꯔꯨꯕꯗ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯣꯝꯒꯤ ꯇꯥꯃꯪꯂꯦ ꯃꯣꯏꯒꯤ ꯚꯦꯟꯗꯔꯗꯣ ꯁ꯭ꯇꯥꯐ ꯈꯔ ꯀꯧꯔꯤ ꯍꯥꯏꯕꯅꯤ ꯑꯩ ꯍꯦꯛꯇ ꯇ꯭ꯔꯥꯏ ꯇꯧꯁꯜꯂꯒꯦ ꯑꯩꯈꯣꯏ ꯃꯥꯃꯣꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯈꯣꯅꯦ ꯃꯥꯃꯣ ꯀꯩꯅꯣꯗꯣ ꯇꯥꯃꯪꯂꯦꯝꯖꯥꯎ ꯍꯣꯏꯒꯤ ꯚꯦꯟꯗꯔꯗꯣ ꯑꯗꯨꯗꯣ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣ ꯑꯩ ꯌꯥꯎꯒꯦꯅ ꯀꯩꯅꯣ ꯍꯩꯅꯧ ꯍꯥꯏꯁꯤꯕꯣ ꯕꯦꯟꯗꯔꯗꯕꯨ ꯀꯔꯤ ꯍꯩꯅꯧ ꯍꯥꯏꯅꯣ ꯑꯩꯕꯣ ꯑꯩꯗꯣ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯑꯝꯇ ꯌꯥꯎꯒꯦ ꯍꯥꯏꯕ ꯃꯣꯏ ꯁ꯭ꯇꯥꯐ ꯈꯔ ꯀꯧꯔꯤ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯍꯩ ꯅꯨꯄꯤꯅ ꯌꯨ ꯌꯣꯟꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯌꯥꯅꯤꯁꯦ ꯑꯩ ꯁꯦꯜ ꯑꯝꯇ ꯄꯥꯏꯗ꯭ꯔꯦꯕ ꯃꯥꯃꯣꯗꯤ ꯌꯥꯝ ꯐꯕꯅꯦ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯀꯣ ꯍꯥꯏꯕꯨꯗꯤ ꯍꯥꯏꯅꯒꯦꯅꯦ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯌꯨ ꯌꯣꯟꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯂꯩꯗꯣꯏꯁꯦ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯁꯦ ꯀꯌꯥꯝ ꯂꯥꯏꯗꯒꯦꯁꯦ ꯃꯥꯃꯣ ꯀꯩꯝ ꯇꯧꯔꯣꯏꯁꯦ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯀꯣ ꯑꯣ ꯍꯥꯏꯅꯒꯦ ꯍꯥꯏꯅꯒꯦ ꯃꯥꯃꯣ ꯊꯝꯃꯦ ꯃꯁꯛ ꯑꯁꯤꯒ ꯊꯤꯔꯨ ꯈꯨꯊꯤꯁꯤꯒ ꯃꯥꯃꯣ ꯀꯥꯡꯀꯧꯇ ꯍꯔꯥꯎꯖꯔꯤ 인터뷰 ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ 인터뷰ꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯃꯤ ꯑꯃꯨꯛ ꯂꯥꯛꯑꯝꯗꯅ ꯑꯩ ꯑꯃꯨꯛ ꯈꯟꯕꯤꯗꯗꯅꯀꯣ ꯑꯩꯅ ꯈꯔ ꯃꯤ ꯋꯥ ꯉꯥꯡꯕꯁꯤꯗ ꯑꯣꯛꯇꯣꯔ ꯑꯝꯇ ꯂꯥꯛꯇꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯀꯅꯥꯗꯒꯤꯅꯣ ꯍꯦꯛꯇ ꯑꯣꯏꯖꯅꯥꯝ ꯑꯣꯏꯊꯛꯇꯣ ꯍꯦꯛꯇ ꯊꯤꯔꯒ ꯂꯣꯏꯔꯦ ꯑꯔꯛꯄ ꯃꯤ ꯑꯃ ꯐꯥꯔꯒ ꯂꯣꯏꯔꯦ ꯈꯪꯅꯒꯦꯔꯥ ꯈꯪꯅꯔꯣꯏꯔ ꯉꯥꯏꯈꯣ ꯑꯩꯗꯣ 인터뷰 ꯊꯦꯡꯉꯦꯕ ꯉꯥꯛꯇ ꯊꯤꯟꯕꯤꯔꯝꯃꯣ ꯌꯥꯔꯁꯦ ꯍꯦꯛꯇ ꯊꯤꯟꯗꯣꯛꯇ꯭ꯔꯁꯦ ꯍꯦꯛꯇ ꯇꯣꯡꯉꯒꯦ ꯑꯗꯣ ꯍꯌꯦꯡꯁꯨ ꯊꯤꯟꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ 87973074 ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯍꯌꯦꯡꯁꯨ ꯉꯟꯅ ꯂꯥꯛꯑꯣ ꯑꯩ ꯚꯦꯟꯗꯔꯒꯤ 인터뷰 ꯆꯪꯉꯦꯀꯣ ꯅꯨꯄꯥ ꯑꯃꯗꯣ ꯐꯪꯗꯣꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯁꯥꯔ 인터뷰 ꯂꯣꯏꯈ꯭ꯔꯕꯣ ꯁꯥꯔ ꯀꯩꯅꯣ ꯍꯪꯗꯣꯏꯕ ꯑꯩꯒꯤ ꯔꯤꯖꯨꯝꯗꯤ ꯉꯔꯥꯡ ꯄꯤꯁꯜꯂꯝꯃꯕꯅꯦ ꯅꯪꯒꯤ ꯅꯍꯥꯟ ꯄꯤꯔꯛꯄꯗꯣ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕꯅꯣ ꯆꯤꯡꯁꯤꯡ ꯅꯪ ꯀꯥꯏ ꯖꯒꯥꯗꯩꯅꯣ ꯑꯩꯁꯦ ꯑꯁꯤꯒꯤ ꯈꯨꯂꯦꯟ ꯈꯨꯟꯗꯩꯅꯦ ꯑꯗꯣ ꯅꯪ ꯊꯕꯛꯁꯦ ꯅꯪ ꯐꯖꯅ ꯅꯁꯥ ꯇꯧꯒꯦꯅ ꯈꯜꯂꯕ꯭ꯔꯣ ꯅꯁꯥꯅ ꯌꯥꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯊꯕꯛꯁꯤꯗꯤꯅꯦ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯄ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕ ꯊꯕꯛꯇꯨꯅꯦ ꯍꯥꯏꯕ ꯑꯩ ꯉꯝꯅꯕ ꯇꯧꯖꯒꯦ ꯑꯗꯣ ꯁꯥꯔ ꯑꯩꯒꯤ ꯇꯣꯂꯣꯞꯁꯦ ꯀꯌꯥ ꯁꯥꯕꯤꯗꯣꯏꯅꯣ ꯅꯪꯒꯤ ꯇꯣꯂꯣꯞꯁꯦ ꯂꯨꯄꯥ 10,000 ꯁꯥꯔꯦ ꯅꯪꯒꯤꯁꯦ ꯍꯣꯏ ꯌꯥꯏ ꯁꯥꯔ ꯑꯗꯣ ꯑꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯚꯔꯥ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨꯗꯅ ꯚꯔꯥꯒꯤ ꯑꯣꯏꯔꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯌꯥꯔꯣꯏꯗ ꯍꯣꯏꯁꯦ ꯑꯩ ꯉꯝꯅꯕ ꯇꯧꯖꯔꯒꯦ ꯁꯥꯔꯗꯣ ꯑꯩ ꯈꯟꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯍꯣꯏ ꯅꯪ ꯈꯟꯕꯗꯤ ꯈꯟꯅꯤ ꯑꯩ ꯍꯥꯏꯔꯤꯁꯤꯡꯁꯦ ꯅꯪ ꯌꯦꯡꯕ ꯌꯥꯔꯕꯣ ꯍꯣꯏ ꯌꯥꯔꯦ ꯁꯥꯔ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯋꯥꯕ ꯌꯥꯔꯦ ꯁꯥꯔ ꯑꯩ ꯆꯠꯂꯒꯦ ꯆꯤꯡꯆꯤꯡ ꯀꯩ ꯂꯩꯔꯒꯦ ꯀꯩꯅꯣꯝꯇ ꯋꯥꯏꯒꯦ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯐꯨꯔꯤꯝꯇ ꯋꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯆꯠꯂꯣꯍꯦ ꯃꯧ ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯩꯒꯤ ꯐꯨꯔꯤꯠ ꯋꯥꯏꯒꯦ ꯐꯨꯔꯤꯠ ꯂꯩꯇꯦ ꯃꯧꯒꯤ ꯂꯩꯁꯥꯕꯤ ꯐꯨꯔꯤꯠ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃ ꯍꯦꯛꯇ ꯂꯤꯠꯂꯁꯨ ꯌꯥꯕ ꯑꯩ ꯐꯨꯔꯤꯠꯇꯣ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯉꯁꯤꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯠꯇꯧꯕ ꯂꯩꯌꯦꯕ ꯑꯗꯨ ꯑꯝꯇ ꯋꯥꯏꯒꯦ ꯇꯧꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯐꯨꯔꯤꯠꯇꯣ ꯑꯩꯈꯣꯏ ꯅꯥꯎꯄꯤꯅ ꯄꯨꯈ꯭ꯔꯦꯕ ꯂꯩꯇꯦꯕ ꯑꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ ꯑꯥ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯗꯤ ꯀꯔꯝꯍꯥꯏꯅ ꯂꯩꯁꯥꯔꯤꯕ ꯅꯪꯗꯤ ꯑꯗꯨ ꯀꯨꯏꯅ ꯂꯩꯁꯥꯔꯒ ꯅꯪ ꯐꯨꯔꯤꯠ 3-4 ꯊꯝꯖꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯊꯝꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗꯩꯅ ꯑꯗꯨꯝ ꯂꯤꯠꯂꯦ ꯑꯗꯨꯒꯤꯗ ꯅꯪ ꯁꯤ ꯂꯣꯏꯅ ꯄꯤꯔꯣꯗꯅ ꯉꯥꯛꯇꯪ ꯂꯤꯠꯂꯨꯔꯒꯦ ꯁꯤ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗꯦ ꯑꯩꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯏ ꯂꯥꯛꯀꯅꯤꯅ ꯏꯁ ꯂꯣꯏꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪꯁꯤꯁꯨ ꯑꯗꯨꯝꯇꯪꯗꯤ ꯄꯤꯕ ꯌꯥꯔꯦ ꯉꯥꯛꯇ ꯑꯩ ꯄꯨꯡ 2ꯗꯅꯦꯕ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯏꯀꯥꯏꯕ ꯂꯥꯏꯕ ꯈꯪꯗꯦ ꯃꯥ ꯂꯩꯇꯦ ꯍꯥꯏꯕ ꯆꯠꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯂꯩꯁꯥꯕꯤ ꯆꯠꯂꯦꯀꯣ ꯆꯠꯁꯨ ꯈꯪꯗꯦꯅꯤ ꯄꯣꯠ ꯋꯥꯏꯒꯦ ꯍꯣꯏꯗ ꯃꯤꯋꯥ ꯑꯃꯗꯤ ꯂꯩꯔꯦꯗꯅ ꯃꯤꯋꯥ ꯉꯥꯡꯅ ꯊꯣꯛꯎꯈꯤꯒꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯣꯏꯅ ꯉꯥꯡꯅꯔꯒꯦꯗ
ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯈꯤꯒꯦ ꯑꯩꯅ ꯊꯛꯅꯤꯡꯉꯒ ꯊꯛꯄꯗ ꯀꯅꯥꯅ ꯊꯤꯡꯗꯣꯏꯅꯣ ꯍꯣꯏ ꯐꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯐꯥꯔꯛꯀꯅꯨ ꯈꯤꯇꯪ ꯉꯛꯄꯁꯤꯕ 바보이네. 바보야. 바보야. ꯑꯩꯈꯣꯏ ꯉꯁꯤ ꯕꯦꯟꯗꯔꯗ ꯃꯣꯍꯣꯔ ꯇꯧꯋꯦ ꯍꯥꯏꯕ. ꯀꯔꯤ ꯃꯣꯍꯔ ꯂꯩꯗꯤ ꯀꯔꯤ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯅ ꯊꯛꯅꯕ ꯁꯤꯟꯕꯤꯗꯣ. ꯗ ꯖꯨꯒ ꯊꯛꯂꯤꯕ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯨꯗꯅꯦ ꯕꯥꯕꯨ ꯑꯃꯅ ꯑꯃꯨꯛ ꯆꯠꯂꯛꯀꯅꯣ ꯑꯃꯅ ꯑꯃꯨꯛ ꯑꯃ ꯍꯥꯏꯔ ꯑꯗꯨ ꯈꯔ ꯄꯥꯏꯁꯜꯂꯨꯕꯩꯅꯦꯕ ꯃꯆꯤꯟꯁꯤ ꯁꯥꯖꯤꯟꯗꯅ ꯈꯔ ꯄꯥꯏꯁꯤꯜꯂꯨꯅꯦ ꯀꯥꯏꯗꯅ ꯀꯩ ꯌꯦꯡꯅꯤꯡꯗꯦꯅꯦ ꯁꯤꯡꯒ꯭ꯔꯥꯁ ꯑꯃꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯁꯦ ꯕꯥꯕꯨ ꯁꯦ ꯏꯁꯤꯡꯁꯦ ꯁꯤ ꯄꯦꯟꯗꯕ꯭ꯔꯣ ꯄꯦꯟꯗ꯭ꯔꯗꯤ ꯂꯩꯔꯝ ꯀꯩꯅꯣ ꯊꯤꯔꯤꯗꯨ ꯄꯥꯕꯨꯡꯁꯤꯕꯣ ꯊꯥꯡꯅꯦ ꯄꯥꯕꯨꯡ ꯑꯩ ꯍꯌꯦꯡ ꯕꯤꯟ ꯐꯪꯗꯣꯏꯅꯦ ꯍꯥꯏꯕ ꯕꯤꯟ ꯍꯥꯏꯕꯗꯤ ꯑꯧ ꯍꯌꯦꯡ ꯐꯪꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯥꯔꯅꯅꯦ ꯑꯩꯗꯣ ꯊꯕꯛꯇ ꯃꯥꯏ ꯌꯥꯝ ꯑꯣꯟꯁꯜꯂꯦꯅꯅꯦ ꯇꯣꯂꯣꯞꯇꯣ ꯍꯦꯟꯒꯠꯂꯦꯕ ꯑꯗꯣ ꯑꯩꯗꯣ ꯑꯗꯣ ꯉꯥꯏꯈꯣꯁꯦ ꯑꯗꯣ ꯉꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡꯈꯩꯗꯤ ꯅꯪꯅꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤꯅ ꯌꯨ ꯊꯛꯑꯒ ꯂꯥꯛꯄꯁꯦ ꯏꯄꯥ ꯄꯥꯝꯗꯦ ꯀꯣ ꯆꯠ ꯊꯦꯡꯉꯁꯨ ꯄꯥꯕꯨꯡ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯒꯤꯂꯥꯁ ꯑꯃꯃꯝ ꯊꯛꯀꯦꯀꯣ ꯆꯠ ꯍꯥꯏꯗꯤ ꯑꯩ ꯕꯦꯟꯗꯔꯗ ꯌꯥꯎꯔꯕꯅꯤꯅ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯄꯥꯕꯨꯡ ꯌꯨ ꯅꯝꯅꯦ ꯖꯥ ꯅꯝꯅꯦ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡ ꯌꯥꯝ ꯊꯛꯄꯁꯨ ꯅꯠꯇꯦ ꯄꯦꯛ ꯑꯍꯨꯝ ꯃꯔꯤ ꯊꯛꯄꯗ ꯀꯩꯅꯣ ꯑꯉꯥꯡꯁꯤꯅ ꯀꯩꯗꯧꯔꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯑꯩ ꯀꯣꯛꯁꯦ 이신 불어오러ꯉꯥꯎꯔꯦ ꯍꯥꯏꯕ 이신 불어오러 ꯑꯩ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯉꯝꯗꯧꯔꯦ ꯍꯥꯏꯕ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯦ Oh no ꯈꯔ ꯌꯦꯡꯉꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯣꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯤ ꯅꯪꯕꯨ ꯌꯨ ꯊꯛꯄꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯑꯃ ꯍꯥꯏꯕꯤꯗꯨꯔꯣ ꯄꯥꯕꯨꯡ ꯃꯤꯛꯁ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ